Loyalam E-PAO tabi bakutimapu hitram susmitana namidangi officeri ahamta panjani headline. Manipur hiram kudimakta inakara khunba lamdam amani haukiba chahi ani asida Manipur gi salthong gi phibam phagatpagi mami tare haina governor na phangdorakli. Changsang Hill Range amadi kakching gi chingkapam tutorial maya degi khulai kaya marum phagatpangam khrei. Separate Administrationgi Wapham Yaba Ngamloi Khetnaba Leirabasu Wari Saraga Waroisin Purakpa Yagani haina contract case sangmana phongdokrei. Pau samdona pijari. Manipur hiram kudimakta inakara khunba lamdam amani haukiba chahi ani asida Manipur gi salthong gi phibam phagatpagi mami tare haina governor na phongdorakli. Manipur Wire and Seller lisingani kunmanga gi thoram Bridging Business Sans Border Haiba Timda Numit Nini Chupna Chathagadaba Manipur Global Bar and Seller Summit lisingani kunmanga ngasi Imphal City Convention Center da Manipur gi Governor Ajay Kumar Valana hodokrai. Thoramasi hodopaga mari lenana Governor na phongdokibada haukiba chahi ani asida Manipur gi salthong gi phibam khara phagatpagi mami tare adumoina mag state asida salthong gi phibam khara phagat hanaba tangai fadaba leiri maduda pothok chathok marang kaina puthokna bahona ba atai Manipur asi hiram khudimakta inakara khunba lamdam amani pothok khudimak state asida phangdi adubu malemgi keithalda yohangadaba asi khakta ngairabani haina governor na Makhatana phongdokrei Thoromadugi athoiba mithunglen oina saruk yakiba governor na Makhatana phongdokibada Manipur asi medical institution hospitality industries amadi IT sector da khumang choksilakli service sector da su lebaga sigi amadi malengi mafam pumbada state asigi mioi kaya thabak tori entrepreneurship ki lamjal da su khumang yang na changsili ngasi pangtholiba summit asina awang nongpak lamdam dagi global trade and commerce da khudong chanabagi kaya piragani haiki Changsang Hill Range amadi kakching gi chingkakpam tutorial maya dagi khulai kaya marum phagatpangam khrei Security Force na Manipur gi ching amasung tam ani gi tongan mafam da chatharakpa combing operation da sakhangdaba singla lochenduna tholamba oigini haina thajaba khulai kaya marum phambangamle haina Manipur Police Control Room gi PAO amana hari PAO asina hai ngarang Security Force na Imphal East District ki Sagolma Police Station gi manung chenna Changsang Hill Range area da combing operation chathaba matamda sakhangdaba singla lochenduna tholamba khulai kaya phangbangamle khulai singa dudi SBBL ani DBBL ama shotgun SBBL ama magazine yaudaba countrymet carbine ama .32 countrymet pistol ama magazine yaudaba 9mm carbine ama tongan ba live round ammunition kuntramari anti riot cartridge manga camouflage helmet ama iron plate ama deep bulletproof plate ama BP jacket ama recover tawre hari Makhatana ngarang Kakching District ki Kakching Police Station gi manung channa chingkakpam turel Buffalo Farm manakta combing operation chathaba matamda su khulai kaya marum phangbangamle hari mafam adudagi phangkiba khulai singa dude magazine yaudaba AK tatak ama magazine yaudaba Z3 rifle ama modified single barrel rifle ama ball action single barrel rifle mari insas LMG gi empty magazine ani insas rifle gi empty magazine ama SMG empty magazine ama HE 351 mm mortar bomb ama detonator ama di ringa konana hand grenade ama pompi explosive ani tongan ba nongmai gi kapa yarbe maru khumpu tear smoke cell soft nose ani Wapham handset ani helmet ani BP jacket ama magazine pons ani pistol holder ani lonana tactical sujura amani hari Separate Administrationgi Wapham Yaba Ngamloi Khetnaba Leirabasu Wari Saraga Waroisin Purakpa Yagani haina contract case sangmana phongdokrei Manipur Thugainaba Separate Administrationgi Wapham lakpada Yaba Ngamloi Khetnaba Leirabasu Wari Saraga Waroisin Purakpa Yagani haina NPP gi National President contract case sangmana phongdokrei Wapham asi NPP gi National President asigi Imphal da numit nini khongcheta laklamba aduga mari lenana pangmi shinga unaba amada phongdokhibani Chingmairong da leba Classic Grande da pangmi shinga unaba amada contract case saman hai NPP haiba party asi lamda masida haukiba North East ki state singda semba National Party amani NPP na Manipur da Separate Administration gi Wapham lapo matamda Yaba Ngamloi Manipur gi territorial integrity hiram amata da compromise tawroi state asida chahi ani makhai hanzilalaba irang asina maram oiriba community khai
haiduna micham praja kham thengna wanare nungai taba pendaba kayadi leramba yai wari sanaduna tung koiba Waroisin Purakpa changi community amatana position ama khaktada leptuna issue da khanaba changi watho khudimaki meeting point ama legani stakeholders sing wari shanaba changi community khudimakna Waroisin ama puraknaba punna faminaraga table da wari saba changi miyamgi awaba khangna thabak tawba matam oire haina Conrad ke samana appeal tawki Paugi marak thatna Loyalam E-PAO tabiriba khudimакna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Miyoi ani heroin case aniga konana fare Thobal district ki drug lalonba ama heroin powder case ani headbaga konana Thobal police FZT BSF Imphal na phabangam khrei Farba miyoi adu lilong litan makhongda leiba MD Kharsid Alam Sahi Kunmathoi Apopa KH Ayazudini Kharsid hariba miyoi asigi mayumda drug yole habgi akaknaba paw ama FZT BSF Imphal na phangbadagi ngasi ayuk pung 3 Taba adwaida Thobal district police ki team amadi Lilong police station gi nupi police tauna tongan ba officer team kayana thiba humba gi thabak chataki Kharsid ki mayumda chataki ba thiba humba aduda heroin powder kg aniga gram humdra humdoi mobile phone ahum lupa listing ama khara hen bayawba money bag ATM card ahum phangbangam ki makhata na thiba humba heroin powder yauna cap case ahum cup syrup bottle nipan ahangba cup syrup ki bottle taret sell oina lupa lak mari henbagi senfang phambangam ki police na makhata na mahapu wahang pahang chathabada mangondra drug supply tabori haba Imphal East ki Khetnaba maning laikai digi MD Akbar chahi kuntra taret apopa bazar koba miyoi ama fagat pangam ki mangondra gi drug puthok pusin tawbada sizinabani haba registration number WB 02 AM 9436 thaba angobo machugi centro car ama fangki Akbar gi mayum da su makhata na thiba humba sale oina lupa lak ama yauna tongan ba banki ATM card home Aadhaar card ama driving license PAN card ama su fangki fagalaba polam sing ama di miyoi ani adu Lilong police station da makhata ba legal action lokhana bagi da sina krai non judicial member lana hablabra habigi chingaba leire haina mani na phongdokrai MPSC ki chairman uramba amana senja thumja chathaba yengsina balairiba Manipur lok ayukta lisingani taramari gi non judicial member oina hablakhiba asi Indian constitution gi article 319 d gi wangwada oipham thoktaba aranba mawongda non judicial member asi khalabra habigi chingnaba leire haina senior advocate khaidam manina marilena basingi pungning chingsilakli ngasi lok law bungda leiba senior advocate khaidam mani gi yumda pangthopa pawgi mifamada mahakna hai Manipur Public Service Commission gi hanigi chairman oramba Siddharth Keswar Dembarmabu Manipur Lok Sabha ayukta ek lisingani Taramari section 6 ki makhada non judicial member oina khaliba asi Indian constitution gi article 319 d gi matung inna yade Manipur Lok Ayukta ek lisingani taramari constitution tawriba chairperson judicial member amadi non judicial member gi selection committee asi Manipur gi chief minister na chairman oiduna legislative assembly gi speaker opposition leader high court ki chief justice natraga mahakna tharakpa judge amadi masak naiba miyoi ama yauraga governor da recommend tarakpa members sing aduna oigadabani sahi manga gi term asida chairperson gi famda high court ki chief justice judge oramba personalities oigadabani judicial member gi the retired district and session judge gi tadaba natraga retired high court judge oima oigadabani amadi non judicial member da judge oiramba nataba ukil natraga journalist singi maraktagi natraga administration gi lamda munna khangba haiba miyoi ama oigadabani haiki sore pana pung 12 gi general strike lauthokrai Indiana Manipur bu namnau sin kiba numit October 15 numit asida Manipur da ayu pung manga dagi numidang pung manga phawba pung 12 gi general strike lautholei general strike asina phurup punimakki lining laisol gi thoram ana layek E-PAO loishangi thabak amadi maholampuk loishangi thabak pumnamakta di athingba thamloi loinana kanglai paki yawlo pumnamak na kauriba general strike total shutdown amasung boycott na chingbadesu sarepana sawgatli haina lubasigi publicity and organization secretary MC Aphabina thadorak pachirolamana hari October 15 gi ayuk pung 3 tagi numidang wairam pung 3 phawa Manipur pumada korkamna pung 12 gi total shutdown lauthoklei
Indiana Manipurbu namdona lawsinkiba October 15 asi aikhoigi ningtamba amasung miyoibagi hak manglaba amama numit National Black Day haina korkomna khangnaduna lakli. Maramaduna October 15 asi mahosagum ayuk pung 3 tagi numidang waram pung 3 phawbada Manipur bugi mafam pumbada total shutdown lawtholei. Miyamna su total shutdown asibu sawgatpiyu. Total shutdown manungda tangai fadaba ana layeng maholampok E-PAO amasung lining laisoga mari leinaba thabak singdi komthokani haina publicity committee korkomna thadorokpa chirolamana hari. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada maruiba paw amuka hana pizari. Manipur hiram khudimakta inakaira khunba lamdam amani haukiba chahi ani asida Manipur gi style tum gi phibam phagatpagi mami tare haina governor na phangdokrai. Changsang Hill Range tamadi kakching gi chingkakpam tural mayadagi khulai kaya marum phagatpangamkhrai. Separate Administrationgi Wapham Yaba Ngamloi Khetnaba Leirabasu Wari Saraga Waroisin Purakpa Yagani haina contract case tangmana phangdokrai. Matang asida Loyalam E-PAO na namidangi pau bibil lezare tabiri bakudi mapu amuka hina kurumjari.